Hello mayam, ay ngasi mayam da kaino ta share tawjage ay life ki matang da mayam na hanadagi ay viral chatpa khotpa mayam thokiba ay crime ay life ta thokiba mayam do ay ay nupa ay nungsinaba nupa duga magni atopa nupa atopa ay kaino tawruba khotluba amta leite ay hek nungsinajaba nupa gani maga ay chela matungda waroi po su pure aduga viral kamaina chakrino du su ay mayam do asengba ngasi loi haidoge nahandagi aina zalaga mina ay ngon negative comments mayam patana lana ubi bado ay ngasi loi singdok charage nahan ngai de khanga tumina leibadi ang 22 dai bani gi chahi mari sudoi ba ado hoji jiri da ine seng bai di ai jiri da pokba machani jiri da lai ma na hengang dai ne hengang makha lai kai dai gi romario khoinai jam ko bane ado ibani je waroi phana am incident me am thoe viral kamai na chakrino du su ai sengdo jage ngasi numi sida hoi ibani leiminare aduga privacy gi photos video mangon de lei bado kamain tawraga thadokhrino du swai hai ge ngasi mana phone je lang badagi phone display yagi da badagi phone sembam da chatlaga phone sembam sidagi phone exchange to badagi phone do repair to bada video je phone do yara kan da reset tora kan da video se yaurak padagi mina mathang share to na gi bane dumain toraga adugi magi through dagi magi phone semu bagi adugi through dagi viral da chakhi bane po chai mayam da ngasi loi asengba do haidok charage mina lana uba negative comments mayam pirak pai ngasi phawba lo laga ai khumde dum ignore toraga lei dong ngasi loi haido ai na ngasi live tharai ba maram ji su ai haige ma je ngarang dang baw ba dai bani je wari sanari ba nungdang da call pairaga dum wari sanari aduga last 2 days mana ai se Instagram dagi unfollow tawre je na kai maram gino nang nai unfollow tawre maram je na haire aduga mana ingon da hare khoi ma hoina yada baine chai baine nga matam khara ingna chikna leiji ko je aina phare ma thajaru bai hoi haire aduga adui matungda aina hojikta ai duty halak patangai duty hala kan sida inaw no pijina che nang wari ta triboro manang no pa do no pi chele no pi to pa chele ne photo thagal le ne na hare ai rang kreba ai je to ba la khom khang dre ai kai do doi no hoi aham ba dai bani je chele aham ba da senapati da chelure senapati da chelo matung da moi ge family na ibani je yum da chele je haidok tre ma ju ki re ibani makki na haidok tre yum da paw je pi da badagi khabar da du adami mayam na dumaya happy rak padagi bani je last ta senapati da so ibani je phana kuina lo je moi ge family na tawraga thi bala e thi akhoina moi family da paw pi re last ta pira matung da moi ge family na khoi che lo bala matung da police station da aigi family aigi ima baba loina phajal laga thanamme moina khoi ima ipa da moina nachanupi na ichanupa pura chakhre phara chakhre kidnap tau kare dunia da ni na haraga ima ipa ji da moina maran sijal laga ipa ga ima da jail da tham leirame jail da tham badagi jail da tham me adu ga ai police station da pure moina police station da pubadagi aina wari do asengba do loi lithoe police ta adudagi moina case to palurabni court tika da bayadre chaya court ta khoija court kae ba aduda ibani je nungsinaraga chen bani je police sing da loi haira matung da moina jo moi imung na su khange adagi di moi su case to thangat lurabani na ai baw ba guli bi je ba moina police station manung da moi ke family na ai guli bi je ba thema kan da ije guli bijai noi ni luhong bidoi ni adu court ta noi adu mai na hayu court ta seng bhai do kanu noi ni lam koi bachat pani hayu natraga di noi kaino tawni naman aingon da threaten toy ba moina ki halle ba napa jo thabak
ꯅꯄꯥꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯇꯠꯀꯅꯤ ꯅꯄꯥꯁꯨ ꯖꯦꯜ ꯆꯪꯒꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯀꯤꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯂꯣꯠꯂꯒ ꯖꯁꯀꯤ ꯃꯃꯥꯡꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯐ꯭ꯔꯦꯟꯅꯤ ꯏꯃꯥ ꯏꯄꯥꯗ ꯂꯝ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯇꯕꯤꯗ ꯏꯕꯥꯅꯤ ꯀꯣꯏꯔꯨꯕꯅꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯏꯕꯥꯅꯤꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯃꯤꯅ ꯂꯥꯟꯅ ꯂꯣꯏꯅ ꯎꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯅꯨꯄꯥ ꯔꯦꯞ ꯇꯧꯏ ꯅꯨꯄꯥ ꯀꯤꯗꯅꯦꯞ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯂꯩꯀꯥꯏ ꯃꯤ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯝꯕꯣꯜꯗ ꯏꯄꯥꯁꯦ ꯅꯝꯕꯣꯜ ꯑꯩꯈꯣꯏ ꯕꯥꯁꯦ ꯅꯝꯕꯣꯜꯗꯩꯅꯦꯕ ꯅꯝꯕꯣꯜꯗꯒꯤ ꯇꯧꯔꯒ ꯀ꯭ꯂꯕꯀꯤ ꯃꯤꯅ ꯏꯕꯥꯅꯤꯁꯦ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗ ꯐꯥꯔꯦꯕ ꯐꯥꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯂꯩꯀꯥꯏ ꯃꯤꯗ ꯂꯣꯏ ꯂꯤꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯈꯣꯠꯄꯅꯦꯅ ꯂꯤꯊꯣꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯂꯥꯛꯑꯦ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯐꯖꯅ ꯃꯌꯨꯝꯗ ꯄꯨꯕꯤꯔꯦ ꯃꯌꯨꯝꯗ ꯄꯨꯕꯤꯔ ꯃꯇꯨꯡꯁꯤꯗ ꯑꯩꯒ ꯅꯨꯄꯥꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯁꯛ ꯐꯥꯎ ꯎꯅꯍꯟꯗꯦꯕ ꯃꯣꯏ ꯌꯨꯝꯗ ꯇꯣꯉꯥꯟ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯦ ꯃꯣꯏꯅ ꯑꯩꯁꯦ ꯊꯤꯜꯂꯝꯗꯥꯏꯗꯒ ꯃꯃꯥꯅꯒ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯧ ꯀꯥꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯀꯥꯟꯁꯤꯗ ꯏꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪ ꯉꯥꯏꯀꯣ 12 ꯂꯣꯏꯔꯒ ꯅꯣꯏꯅꯤ ꯐꯖꯅ ꯍꯣꯡꯕꯤꯅꯤ ꯈꯣꯠꯅꯤ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯧꯖꯤꯛ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯑꯒꯁꯨ ꯅꯪ ꯌꯥꯒꯅꯨꯀꯣ ꯅꯪ ꯑꯕꯨꯡꯉꯣꯁꯦ 12 ꯂꯣꯏꯕꯇꯪꯗꯤ ꯉꯥꯏꯌꯨꯀꯣꯅ ꯍꯥꯏꯔꯀꯥꯟꯁꯦ ꯍꯣꯏ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯒ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯝꯖꯔꯨ ꯃꯣꯏ ꯐꯅ ꯈꯜꯂꯨꯕꯒꯤ ꯑꯩꯅ ꯃꯣꯏ ꯊꯥꯖꯔꯨꯕꯒꯤ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥ 12 ꯂꯣꯏꯕꯐꯥꯎꯇꯪꯗꯤ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯂꯦꯞꯅꯕ ꯋꯥꯔꯤ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯑꯩ ꯊꯤꯟꯕ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤꯁꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯐꯖꯅ ꯀꯣꯏꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯆꯍꯤ 4 ꯁꯨꯔꯛꯇꯣꯔꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯩ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯥꯡꯗ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯃꯅꯨꯡꯗ ꯃꯆꯥꯗ ꯑꯣꯠꯄꯗꯣ ꯑꯗꯨꯗꯣ ꯇꯥꯍꯜꯂꯦꯕ ꯑꯗꯣ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯏ ꯚꯥꯏꯔꯦꯜ ꯆꯠꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟꯠꯁꯇꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯦ ꯃꯤꯉꯣꯟꯗꯁꯨ ꯈꯠꯅꯕꯁꯨ ꯍꯧꯔꯨꯗꯦ ꯏꯁꯥꯅꯁꯨ ꯂꯥꯜꯂꯨꯕꯩꯅꯤꯀꯣꯅ ꯈꯜꯂꯀꯥꯟꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯤ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯦ ꯑꯗꯨꯒ ꯃꯣꯏꯗꯤ ꯇꯧꯔꯤꯉꯩ ꯉꯝꯃꯦ ꯄꯨꯂꯤꯁꯇ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯄꯩꯁꯥꯅ ꯅꯝꯁꯤꯜꯂꯒ ꯑꯁꯦꯡꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯍꯟꯕ ꯑꯗꯨꯒꯨꯝꯕꯗꯣ ꯃꯣꯏ ꯄꯋꯥꯔ ꯈꯔ ꯄꯩꯁꯥꯅ ꯂꯣꯏꯅ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯗꯣ ꯑꯩ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦꯁꯦ ꯉꯁꯤꯗ ꯈꯪꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝ ꯇꯧꯕ ꯉꯝꯗꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯑꯒ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯦꯜꯞ ꯑꯝꯇ ꯇꯧꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯣꯜꯚ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯍꯥꯟꯕꯗ ꯏꯕꯥꯅꯤ ꯈꯪꯅꯔꯤꯁꯦ ꯑꯩ ꯃꯥꯁꯦ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣꯁꯨ ꯈꯪꯗꯦꯕ ꯍꯣꯏ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯩ ꯄꯩꯁꯥꯗ ꯆꯣꯞꯄꯩꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗ ꯄꯥꯝꯃꯨꯕꯩꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯑꯩ ꯃꯥꯁꯦ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣꯁꯨ ꯈꯪꯉꯝꯗꯦ ꯏꯕꯥꯅꯤ ꯑꯍꯥꯟꯕ ꯈꯪꯅꯕꯗ ꯃꯥꯅ ꯑꯩꯁꯦ ꯃꯆꯤꯟ ꯊꯤꯔꯒ ꯆꯍꯤ ꯂꯣꯠꯂꯒ ꯑꯩꯁꯦ ꯀꯣꯏꯈꯤꯕꯅꯦ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯆꯍꯤ 4 ꯁꯨꯔꯛꯇꯣꯔꯦ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯦ ꯑꯩ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯕ ꯅꯨꯄꯤꯅꯦ ꯋꯥꯔꯣꯏꯄꯣꯠ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯤꯁꯦ ꯃꯥꯒ ꯑꯩꯒ ꯍꯧꯖꯤꯛ ꯂꯝ ꯂꯥꯞꯅꯔꯤ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯩ ꯊꯕꯛ ꯐꯪꯕꯗꯒꯤ ꯖꯤꯔꯤꯗ ꯂꯥꯛꯑꯒ ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯅꯦ ꯑꯗꯨꯒ ꯃꯥꯁꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯟꯅ ꯑꯗꯣ ꯉꯔꯥꯡ ꯐꯥꯎꯕꯗ ꯐꯥꯎꯅꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯆꯦꯜꯂꯦ ꯈꯣꯠꯂꯦꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯦꯝꯃꯒ ꯑꯗꯨꯝ ꯊꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯃꯥꯡꯍꯜꯂꯦ
ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯒꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝꯅꯁꯨ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯕꯤꯔꯣ ꯀꯩꯗꯧꯗꯣꯏꯅꯣꯗꯣ ꯃꯌꯥꯝꯗ ꯑꯩ ꯍꯦꯜꯞ ꯑꯝꯇ ꯅꯤꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯋꯥꯈꯜꯁꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯀꯔꯤꯝ ꯄꯨꯔꯥ ꯕ꯭ꯂꯦꯡꯗ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯔꯒ ꯐꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦꯐꯥꯎ ꯇꯧꯔꯕꯅꯦ ꯃꯣꯏ ꯏꯃꯨꯡꯅ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯀꯤꯍꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯊꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯔꯥ ꯀꯔꯤꯌꯔ ꯃꯥꯡꯍꯜꯂꯦ ꯃꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯅꯤꯀꯣ ꯚꯥꯏꯔꯦꯜ ꯐꯅꯌꯥꯝ ꯆꯠꯂꯨꯔꯒꯁꯨ ꯑꯩ ꯐꯅꯌꯥꯝ ꯃꯤꯅ ꯐꯠꯇꯅ ꯎꯔꯒꯁꯨ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯀꯣꯅ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯃꯤꯅ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯁꯨ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯨꯕꯩ ꯑꯩ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯀꯣꯅ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯂꯩꯊꯣꯛꯄꯅꯦꯕ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯉꯥꯡꯉꯤꯗꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯋꯥꯗꯣ ꯋꯥꯔꯤꯗꯣ ꯈꯪꯗꯕꯒꯤ ꯉꯥꯡꯕꯅꯦ ꯑꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯅꯦꯒꯦꯇꯤꯚ ꯀꯣꯃꯦꯟꯠꯁ ꯑꯣꯏꯒꯦꯔꯥ ꯃꯦꯁꯦꯖ ꯔꯤꯀ꯭ꯋꯦꯁ ꯃꯦꯁꯦꯖ ꯑꯣꯏꯒꯦꯔꯥ ꯑꯩ ꯅꯣꯡꯃꯗ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯒ ꯄꯤꯗꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯔꯁꯤꯔꯥꯐꯥꯎ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯜꯂꯨꯔꯒꯗꯤ ꯍꯣꯏ ꯑꯩ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯣꯏꯗ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥ ꯌꯨ ꯉꯥꯎꯔ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯁꯥꯎꯔꯒ ꯌꯨꯝꯗꯩ ꯇꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯔꯣꯁ ꯅꯪ ꯑꯝꯇ ꯊꯦꯝꯃꯣ ꯏꯕꯨꯡꯉꯣꯗꯣ ꯅꯪꯅ ꯊꯦꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯃꯆꯥꯅꯨꯄꯥꯒꯤꯇꯪ ꯈꯜꯂꯦ ꯑꯩꯁꯦ ꯃꯤ ꯃꯆꯥꯅꯤ ꯃꯣꯏꯅ ꯃꯤꯒꯤ ꯃꯆꯥꯒꯤꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯃꯆꯥꯗꯣ ꯃꯆꯥꯇꯪ ꯅꯨꯡꯁꯤꯕꯗꯣ ꯈꯪꯉꯦ ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯔꯤꯝ ꯂꯩꯇꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯍꯣꯏ ꯄꯩꯁꯥ ꯄꯥꯏꯗꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯅꯤ ꯀꯔꯤꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯣꯏꯅ ꯀꯩ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦꯅ ꯈꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯕ ꯊꯕꯛꯅꯦꯕ
ꯃꯌꯥꯝ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯋꯥꯔꯤꯗꯣ ꯉꯁꯥꯏ ꯑꯩꯗꯣ ꯐꯖꯅ ꯂꯤꯕꯗꯣ ꯋꯥꯠꯍꯧꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯊꯥꯖꯔꯛꯄꯅꯦ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯏꯅꯥꯎꯅꯨꯄꯤꯁꯨ ꯌꯥꯎꯅ ꯏꯖꯠꯇꯣ ꯄꯨꯔꯥ ꯃꯥꯡꯍꯟꯕꯤꯔꯦ ꯃꯣꯏꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯅ ꯔꯦꯞ ꯇꯧꯏꯅꯤ ꯈꯣꯠꯂꯤꯅꯤꯅ ꯍꯥꯏꯔꯒ ꯃꯌꯦꯛꯀꯤꯗꯤ ꯑꯁꯦꯡꯕꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯒ ꯏꯕꯥꯅꯤꯇꯪ ꯌꯥꯅꯔꯒ ꯆꯦꯟꯖꯕꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯨ ꯍꯥꯞꯄꯤꯔꯦ ꯅꯨꯄꯤ ꯑꯇꯩ ꯑꯇꯩꯁꯨ ꯍꯥꯞꯄꯦ ꯑꯗꯨꯅ ꯔꯦꯞ ꯇꯧꯏꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯕꯔꯗ ꯃꯣꯏꯅ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯀꯣꯔꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯥꯅꯤꯁꯦ ꯏꯕꯥꯅꯤꯒꯤ ꯄꯣꯛꯁꯣ ꯀꯦꯁ ꯃꯣꯏꯅ ꯄꯥꯟꯁꯤꯜꯂꯛꯄ ꯄꯣꯛꯁꯣ ꯀꯦꯁꯁꯤꯁꯨ ꯃꯣꯏꯅ ꯀꯛꯇꯕꯤꯗ ꯑꯗꯨꯝ ꯄꯦꯟꯗꯤꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯔꯦ ꯑꯩꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯔꯕ ꯃꯇꯨꯡꯗꯁꯨ ꯀꯛꯑꯣ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯑꯩ ꯀꯦꯁꯇꯣ ꯀꯛꯄꯤꯔꯣ ꯍꯧꯖꯤꯛꯇꯤ ꯀꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯌꯥꯔꯛꯈꯤꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯂꯩ ꯀꯛꯄꯤꯔꯛꯇꯦ ꯀꯦꯁꯇꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯀꯔꯤꯝ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯣꯏꯗꯤ ꯏꯟ ꯄꯋꯥꯔ ꯑꯣꯐ ꯃꯅꯤꯅ ꯃꯣꯏꯗꯤ ꯃꯣꯏꯅ ꯊꯕꯛ ꯂꯣꯏ ꯇꯧꯈꯔꯦ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ 1 ꯋꯤꯛꯃꯨꯛ ꯂꯩꯔꯝꯃꯦ ꯄꯣꯔꯣꯝꯄꯥꯠꯀꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁꯇ ꯑꯗꯨꯗ ꯃꯣꯏꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯁꯨ ꯑꯥꯏꯑꯣꯗꯒꯤ ꯑꯣꯁꯤꯗꯒꯤ ꯃꯣꯏꯅ ꯂꯣꯏ ꯂꯩꯈꯔꯦ ꯄꯩꯁꯥꯅ ꯆꯥꯛꯀ ꯀꯧꯗꯅ ꯄꯨꯂꯤꯁꯇꯒ ꯆꯥꯛꯀ ꯁꯤꯟꯗꯅ ꯈꯣꯠꯇꯅ ꯃꯣꯏꯅ ꯂꯣꯏꯅ ꯇꯧꯔꯦ ꯃꯃꯥꯅ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯜꯂꯛꯏ ꯃꯇꯝꯗꯨꯗ ꯏꯆꯥꯅꯨꯄꯥ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯑꯩꯅ ꯍꯥꯏꯗꯣꯛꯑ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯁꯦ ꯊꯦꯝꯃꯛꯄꯅꯦꯕ ꯍꯧꯖꯤक ꯐꯥꯎꯕ ꯑꯩꯒꯤ ꯄꯣꯛꯁꯣ ꯀꯦꯁꯇꯨꯁꯨ ꯄꯣꯛꯁꯣ ꯀꯦꯁꯁꯦ ꯑꯩꯒꯤ ꯂꯣꯌꯔꯁꯤꯡꯒ ꯇꯥꯟꯅꯕꯗꯁꯨ ꯃꯣꯏꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯜꯗ ꯊꯣꯛꯏꯁꯦ ꯅꯨꯄꯤꯗ ꯄꯣꯛꯁꯣ ꯀꯦꯁ ꯊꯣꯛꯏꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯦꯅ ꯅꯨꯄꯥꯗ ꯀꯦꯁ ꯇꯧꯕꯅ ꯇꯧꯕꯅꯤ ꯅꯨꯄꯤꯗ ꯀꯦꯁ ꯇꯧꯕꯁꯤꯗꯤ ꯏꯟꯗꯤꯌꯥ ꯋꯥꯔꯜꯗ ꯅꯣꯏꯅ ꯑꯍꯥꯟꯕꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯀꯦꯁꯁꯤꯁꯨ ꯄꯦꯟꯗꯤꯡꯗ ꯂꯩꯔꯦ ꯃꯣꯏꯅ ꯀꯛꯄꯤꯌꯨ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯇꯧꯔꯒ ꯃꯣꯏꯁꯨ ꯑꯗꯨ ꯀꯦꯁꯀꯤ ꯃꯔꯝꯗꯨꯅ ꯑꯣꯏꯔꯒ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯗꯣ ꯆꯥꯎꯅ ꯉꯥꯡꯉꯦ ꯀꯤꯍꯜꯂꯒ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯒ ꯀꯦꯁꯇꯣ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯄꯨꯂꯤꯁ ꯇꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯀꯦꯁꯇꯣ ꯀꯛꯇ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯀꯦꯁ ꯇꯧꯔꯛꯑꯒ ꯅꯣꯏ ꯏꯃꯨꯡꯗꯣ ꯖꯦꯜꯗ ꯂꯣꯏ ꯊꯝꯃꯨꯔꯥ ꯑꯗꯨ ꯇꯧꯔꯥ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯅꯦ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯤꯁꯤꯡꯁꯦ ꯃꯣꯏ ꯑꯍꯟꯁꯤꯡꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯌꯥꯝ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒ ꯃꯨꯛꯅꯕꯁꯨ ꯉꯝꯗꯦ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯇꯦꯡ ꯂꯧꯐꯝ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯂꯥꯏꯐꯁꯦ ꯋꯥꯈꯜꯗ ꯈꯜꯂꯛꯑꯀꯥꯟꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯀꯥꯟꯗ ꯂꯥꯏꯐꯇ ꯑꯣꯏꯅ ꯊꯥꯒꯠꯆꯔꯝꯕꯅꯤ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩꯉꯣꯟꯗ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗꯁꯨ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯩ ꯖꯁꯇꯤꯁ ꯐꯪꯅꯤꯡꯉꯦ ꯃꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯄꯥꯁꯦ ꯀꯔꯝꯕꯅꯣ ꯇꯝꯕ ꯉꯝꯗꯦ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯗꯧꯅ ꯇꯧꯔꯛꯑꯒꯗꯤ ꯅ ꯈꯜꯂꯀꯥꯟꯗ ꯋꯥꯈꯜꯁꯦ ꯇꯨꯡꯒꯤ ꯁꯥꯡꯅ ꯈꯜꯂꯀꯥꯟꯗ ꯑꯩꯅ ꯂꯥꯏꯐꯁꯦ ꯊꯥꯒꯦꯅ ꯀꯨꯏꯅ ꯈꯟꯊꯔꯀꯥꯟꯗ ꯊꯥꯔꯛꯄꯅꯦ ꯏꯃꯥ ꯏꯄꯥ ꯐꯥꯎꯕ ꯃꯔꯥꯟ ꯂꯩꯖꯗꯕꯗꯣ ꯃꯣꯏꯅ ꯄꯨꯂꯤꯁꯇ ꯐꯥꯖꯤꯜꯂꯒ ꯊꯝꯃꯒ 1 week 2 weeksꯃꯨꯛ ꯐꯥꯖꯤꯜꯂꯒ ꯊꯝꯃꯦ ꯃꯣꯏ ꯀꯩꯝ ꯈꯪꯖꯗꯕꯗꯣ ꯅꯣꯡꯃꯩꯅ ꯅꯝꯃꯒ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯒ ꯀꯣꯔꯠꯇꯁꯨ ꯏꯃꯥꯒꯤ ꯃꯁꯝ ꯐꯥꯎꯕ ꯆꯤꯡꯉꯒ ꯃꯣꯏꯅ ꯐꯨꯈꯤꯕꯅꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤ ꯈꯪꯉꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯜꯂꯨꯕꯗꯒꯤ ꯃꯥ ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯁꯨ ꯄꯪꯉꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯏꯄꯥꯗꯁꯨ ꯐꯨꯈꯤ ꯃꯣꯏꯅ
moina tasengna khoise kaim paisa paidre lairaba nangaba imungna kaim tawba ngama oina usittaba dudi tawhaningde akhoi ju mi ni nungaitaba ahawba hawtaba nungaiba loi khangini yam hanthana mingonda yengbadudi yenghaningde aduna maram adugi maram mayam aigi thoiba thodok mayam sina sune gi ai ima hujik ima lai kitre chahi ani muk sure ai har natte ko aina nga ije waroi potsu pubire phajana jo themaga thambire pamdragadi kaidobagi waroi potto pubiramino matamdu dum pamdre khotre na hanaman wari sanabata haibiram badi kaitoge hojikta moina khoi je kaim leitana usittana yam towe ai khallura kane pen khangde ai hojikse manga taibangra khanba amta khangdre mana hojik cheliba nupi dusu wari se khangbra khangdabra khangde kwa kai khel dei ni di hai moido manipur daga hong oi kolkata daga hong ni hai nei tai dumaina ai hojik waroi pot pu bagi nambol da ai club ta che chang ina bagi proof loi leiri mamangda su ma je nupi ama su chelura male nupi ama su chelure ai mamangda su mas nupi paisa agi da makta hojik ma cheliba nupi ju yara ije ai nga ine su yam ibani gi wari kana khangdaba leirige manipur da nang na te world da higher je world da bani gi wari khangdaba kanam leite do nupi masana yaraga cheliba nupi ju angak pawe karamba nupino mai karama kala jadu tora themaga chen halira su khangde